CM Biren Union Home Minister Amit Shah ga unakre irang laksinaba center gisu maruoiba warepsing lawba laire N Biren Chief Minister Nongthongbam Biren ngasi Union Home Minister Amit Shah ga unaduna Manipur da waidiba phibam asigi matangda kumna khanakre aire loinana irang asi laksinaba center gisu maruoiba warepsing lawba laire haina Manipur gi Chief Minister N Biren phongdorokle Chief Minister Biren mahaki ex ta thadorokba warol amada Union Home Minister Amit Shah ga ngasi mahaki official residence ta unaduna Manipur da wairagliba phibam asigi matangda yamna kumna khanakhe Union Home Minister ga unaba duda Manipur da mamang sahi May 3 dagi thorogliba irang asigi political solution ama puraknabagi matangda yamna haksinna khanakhe unaba duda Union Home Minister Amit Shah na center na Manipur gi irang ase haksinna lauri amade kupna yengsili haibaga loinana Manipur gi irang asigi matangda center gi sumaru oiba warepsing lawba laire athuba matamda irang asi laksinna ba thabak lawkhatlagani haibage thajaba pirakhi haina Chief Minister N Biren na phongdorokle panba yabadi Union Home Minister Amit Shah na kaurakpadage Chief Minister N Biren ngarang nungthil Delhi gi damak Imphal thadokibane amaromda Chief Minister ngasi numidang Imphal da thoroklaba yai haire